Laimahongda laiba GOC 57 Mountain Division ki campus tagi mangkhiba loitang khunawdagi Laishram KAMALBABU bu tekta kaidana rescue taunaba state government army amadi atopa central force singna kanna thibagi thabak chathari haina chief minister Nongthumam Biren phongdokrai CM Secretary ta pangthokiba press briefing mamada chief minister na makha taraduna KAMALBABU na army campus manungda changbagi entry signature lairamba sina mahakasi army campus manungdagi mangkhibani haibasi khangmangam lai Social Welfare Minister Amadi Sekmai ki MLA Haikam Dingo yauna mangkiba KAMALBABU ki matangda semkiba JSC ga unaduna wari sanabada mangkiba USC tek takaidana tuba matamda rescue taunaba memorandum amasu CM da pisilam ki hairi State government na hiramasada yamna hakchina lauduna tek takaidana rescue taunaba mari lainaba singda akanba yathang pikrai Miyamna su laingak ta thajaba thambiduna yariba makai pokning phathana leibinaba CM na appeal tawrakli Kanana boy ko yam kanu honori laibak thibadi ngasi phawda magi wire about se khangba ngamdri ta Manipur da lairiba security personnel sing aduga public sing matak da khoi si pukchen iseng sengna da bodongna tawbugumba mainly security person group khrada masi yam laibak thibani all Manipuris are Indian citizens haibasi makhoi da yamna equally manana yenghaningba akhoi da feel tawi amadana hena tawba tawi loibak tawi habnate some section khrada security gi campus manung da pawda secure oraktragadi madugi akhoi mission praja sing gi kari oigida gi habsi kan bi habina sing ba soi koina mari leina ba sing da khoi khan khara